ngasi February ge that 20 hauzik changiba market ase Sensex tani aduga lairiba position asina market se makharom da kumdagani haidana changbani hauzik changiba market ase wall lot ni lairiba ase aduga hauzik market ta chungiba profit ta lairiba paisa asina lupa sahumga taraga humdoi hariba paisa ase chongi hauzik koin uriba Sensex ke time frame ase 1 hour ge time frame ni 1 hour ge time frame yengpa matamda lairiba market ase makharom da kumdaba yaba chance ase aduki mati yamna wangna leibana maram oiraga market se makharom da kungani haidana changbani ngasi gi market ase makharom da phana phajana kungani haidana changba matamda profit leigadra natagana market se kakhai khikadra haibadu yengse amadi ngaise hauzik changiba market ase market se phana yamna kumba taraga so paisa si isen sendaba magi premium si sidarakpagi mawong oina tawi lairiba profit asina takpadi premium se sendre haina takpani aina laigiba adudagi market sidi phana phajana kummabani kummabasu hojik lairiba profit asiga sanadre yengase kamaina tawgadagi market se kai jaga da thadokadagi hojik premium sendriba asina kaigumba selakpa taragadi lupa kya fok tonggadagi karigumba premium jena selaktaba taragadi kari decision lawgani haibado hauzik satliba Canon stay amadi lairiba market ki fibam asida yengaba matungda decision lekoni hauzik lairiba market ki trend se down trend ni ngasi gi market se makhalom da kumdarakpa yabai sang se aduki mati yamna wangna lei market se ngaina ngasi gi market ki wariam dang thamjage ngasi gi market se gap down da thong hangi gap down da thong hangaba matungda market se matholom da kakhalure kakhaluro matungda market se kumdharakpani kumdharakpa asigi tanza lawboina market se sangakpani aina laigraba matungda hauze market kumiba ase point samyang khagi sang sure point samyang khai kumakpa taraga so premium sin isen sendabna maram oiraga profit se so lupa satuk sate swaida songduna lairi video se ngaktam post tawjage miku kharagi manungda video se mu resume tawjarake ngasi gi premium se yadre market se phani yamna kumakpa taraga so profit idai mak laitabna maram oiraga yon thokna bagi timing adu lawjage exit on thaba sida sing ase karigino haba matamda market se phani yamna kumakpa taraga so premium se sum pixelapna maram oiraga profit se idai mak laitre hauzik exit on tawthaba matungda hauzik lahoriba paisa ase lupa lising amaga 60 hariba paisa ase ngasi goina earning tawba ngamore premium sina karigumba sokholapa taragadi market si thamkhige tawbado premium sina sum sidarakpa Canon asangmam kakalakpa matamda paisa se loina mangthabana maram oiraga aigi site ta lairingai aduga market tagi lahoba yaringai matam asida lahorage haidana timing asida yon thokre hauzik wall lot laiba matamda changiba paisa se lupa lising ni panga sani ni lupa lising ni panga sani thadaraga lupa lising amaga 60 hariba paisa se tanba ngamkhre ngasigidi market ama changbada profit laikhrabanina market sanaba su matang swaida loisenjage